Han memang channel sih mai kedegi मैम प्रो पतराम ओक्चर गलोने ने कोगनो खुरम जरी अमदी asi phone ki ba pauchi sing degi maroeba headline sing amadi maroeba pau sing puduna lakchari tabisi amjugi yankhai ga mathoi suba foundation de pangthokre prime minister na manipur da hairam wafam lana uhan basi achumba thong nate bisorjit illegal immigrant amadi drug cultinet singda lammachet amata piroi bire irin turel natan atay turel pumna maki ising imaigi chang yam kan wangkhalakli maroba pau tabisi amjugi yankhai ga mathoi suba foundation de pangthokre prime minister na manipur da hairam wafam lana uhan basi achumba thong nate amju all manipur working journalist union gi yankhai ga mathoi suba foundation de ge thorom dang asi Major Kulda Leba Manipur Press Club ta pangthok khiba thoram aduda Thongju Assembly Constituency gi MLA Thongam Bersojit Singnam Chief Guest Thangmaiban Assembly Constituency gi MLA Khumukcham Joy Kishan amasung EGM Editors Guild Manipur gi President Khogendra Khondram ani na Chief Guest of Honor Singh oiduna amju gi President Assam Bhakta Singh President oiki thoram asi Chief guest oikhiba BJP ki MLA Thongam Bisorjit na haiki handak Prime Minister Narendra Modi na Manipur laklamba matamda hairamba wafam singbu miyamda lana uhanba asi achumba khongthang nate PM gi visit pen de haina Congress ki veteran politician amana sukan hairi veteran politician singna appreciate tobikhiba adubu party asi ge maike de thagali project ama Hogdokpa asi yamna maru oi adubu project adu mapung phana loisinduna miyamda kanaba phanghanba aduna hena maru oi project ama hogdoklambadu loisinba ngamhodre haibasu yabiyu Prime Minister na state asida ing tappa hanjinba asina top priority ni haina mayek sengna hairami haiba wafam thamladuna BJP gi MLA Bisorjit na haiki state asibu mahoksagi punsida hanjin hannaba ekhoi pummana angamba mateng angamba thodang lowin naba changi society ama laibasi tongan ba section sing asi punsi laga sembani karigo gumba issue ama lakpada pumna mak asi chapminabagi thodang ni haina khali marayena reba asina politician oiridra politician sing gi achumba wahan thok miyamda khanghalloidra masigi matangda khana ningai gi matam su oi Prime Minister gi Manipur khongchata ing tap hanjinabagi wafam hairam de haiba wafam kaya lakliba asigi matangda Bisorjit na haiki sensitive oiba issue da phone na haiba yaba yadaba leigani khalli adubu ekhoi gi leibak kanba amadi leibak asi da leiriba singbu nungai hanba haiba si ekhoi gi target oigani mahang hai achumba singbu miyamna yahounaba haiduna yahonba haibaduna chumgani khali mai pakpa mi ama oige hairagadi aranbada lale haiba ngamgadabani aina lalaga chumi haina chatlagadi punsida mai pakpa ngamloi haina khali thauramga mari lenana hana IPR gi minister oiramlaba Bisorjit na haiki ngasi leikhidraba paumis singi mafamda leisu katli makhoi bu ikai kumnaba uli masina makhoi asi sina ikhoi ge marakta hinglaga leiri masi makoina tawramba afaba wakhalon amani amadi thabak sing adugi contribution amasuni aikhoi punamak amatani ahongba yaudraba punsi nate ahongba purakpa ngamnaba hotnaminaba haiba sing asigi mirolna tangai fadraba thodangni afaba Manipur ama oinanaba hotnaminasi Manipur da ing tappa hanjinnaba hotnaminasi Manipur thugainaba kainanabagi Pangal dudi BJP na palingai da madu oithokloi da wafam ni haina MLA Bisorjit na phongdoki thoram madu da MLA Joy Kishan na haiki lamdam asibu mahausa gi punsida hanjina ba khona bada miyam gi luchingbani haina leiriba singna thodang lobagi mathakta media gi thodang su mathau tari social media gi khuthang da masa gi khanba mi singna miyam da thamlakpa aranbu wafam sing da humduna puhangumsi furup Singi marakta yengthina naba atopa furup sing chaiba tawroisi state asida thokliba irang sing asi masagi khanba aranba tawba mi kharagi thawin sini irang asi loisinaba ekhoi punsinba amasung manaba ama changi tungi mirol gidama khalaga lamdam asida ingtapa hanjin hanaba honadrabdi ekhoi bu makhoina tungda soidana chairakani haina Joy Kisana phongdokki
ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯖꯔꯅꯦꯂꯤꯁꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯄꯥꯎꯃꯤ ꯅꯤꯡꯁꯤꯡ ꯅꯨꯡꯕꯤꯗ ꯂꯩ ꯀꯠꯈꯤ꯫ ꯑꯝꯖꯨꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯁ꯭ꯋꯥꯜ ꯑꯃꯗꯤ ꯐꯩꯖꯣꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛ ꯏꯔꯦꯜ ꯇꯨꯔꯦꯜ ꯅꯠꯇꯅ ꯑꯇꯩ ꯇꯨꯔꯦꯜ ꯄꯨꯝꯅꯃꯛꯀꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯒꯤ ꯄꯥꯎ ꯂꯥꯛꯂꯤ꯫ ꯃꯔꯨꯑꯣꯏꯕ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯔꯤꯜ ꯇꯨꯔꯦꯜ ꯅꯠꯇꯅ ꯏꯝꯐꯥꯜ ꯅꯝꯕꯨꯜ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 6ꯇꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯃꯤꯅꯨꯊꯣꯡꯗ ꯂꯧꯕ ꯔꯤꯗꯤꯡꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 786.400 ꯂꯩꯈꯤ, ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6ꯇ ꯂꯧꯕ ꯔꯤꯗꯤꯡ ꯃꯤꯇꯔꯗꯗꯤ 787.925ꯇ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯂꯤꯂꯣꯡ ꯊꯣꯡ ꯃꯄꯥꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯉꯔꯥꯡ ꯃꯤꯇꯔ 783.250ꯗ ꯂꯩꯕ ꯑꯗꯨ ꯅꯨꯡꯊꯤꯜꯗ ꯃꯤꯇꯔ 783.80ꯗ ꯋꯥꯡꯅ ꯆꯦꯟꯗꯨꯅ ꯐ꯭ꯂꯗ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯌꯥꯝꯕꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯏꯔꯤꯜ ꯇꯨꯔꯦꯜ ꯈꯛꯇꯃꯛ ꯈꯔ ꯁꯥꯐꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯏꯁꯤꯡ ꯏꯆꯥꯎꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯕ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫